Hi everyone, ngasidi mayamda aina khangba khajitang angangsingna like tamba matamda angang ko mayak chatkadaba akoi kamaina mayak chatkani ada mayamda kadang share tawjarake mayamsu khangamba jai ko akoi karima angangi nursery KG1 se asiga yangna akoi se angang se mayak chatkragadi class 1 karaga masana automatic dum akoi paaba ngamyaba ko ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯁꯇ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯅꯤ ꯇꯨ ꯋꯥꯔꯗꯁꯦ ꯈꯪꯉꯕ ABC ꯑꯜꯐꯥꯕꯦꯠ ꯑꯍꯥꯟꯕꯗ ꯑꯜꯐꯥꯕꯦꯠ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯕ ꯑꯅꯤꯁꯨꯕꯗꯅ ꯁ꯭ꯃꯣꯜ ꯂꯦꯇꯔ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯕ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨ ꯋꯥꯔꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟ ꯑꯣꯐ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯇꯨ ꯋꯥꯔꯗꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯕꯀꯣ ꯐꯥꯁꯇ ꯑꯜꯐꯥꯕꯦꯠ ꯁ꯭ꯃꯣꯜ ꯂꯦꯇꯔ ꯈꯪꯉ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯌꯥꯡꯅ ꯃꯌꯦꯛ ꯆꯜꯍꯟꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤ ꯋꯥꯔꯗꯁꯦꯀꯣ ꯊ꯭ꯔꯤ ꯋꯥꯔꯗ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯕꯦꯠ ꯃꯦꯠ ꯑꯗꯩ ꯐ꯭ꯔꯤꯖ ꯑꯗꯒꯤ ꯅꯦꯠ ꯑꯁꯤꯁꯦ ꯖꯨꯝꯗꯀꯣ ꯇꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯄꯦꯔꯦꯟꯁ ꯑꯣꯏꯕꯁꯤꯡꯅꯀꯣ ꯍꯟꯖꯤꯜꯂꯒ ꯔꯤꯚꯤꯖꯟ ꯇꯧꯍꯟꯕꯤꯕꯀꯣ ꯍꯟꯖꯤꯜꯂ ꯔꯤꯚꯤꯖꯟ ꯇꯧꯍꯜꯂꯒꯗꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯃꯌꯦꯛ ꯌꯥꯡꯅ ꯆꯠꯀꯅꯤ ꯅꯝꯕꯔ 1ꯗꯅ ꯍꯥꯏꯕꯨ ꯅꯁꯔꯤ KG1 KG2 ꯁꯤꯒ ꯑꯉꯥꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯐꯖꯅ ꯆꯠꯈ꯭ꯔꯒꯗꯤ ꯀ꯭ꯂꯥꯁ 1ꯗꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯃꯥꯁꯦ ꯁꯨꯝ ꯏꯪꯂꯤꯁ ꯄꯥꯕ ꯉꯝꯃꯅꯤ ꯑꯗꯨꯒ ꯃꯁꯥꯅꯁꯨ ꯁꯨꯝ ꯃꯤꯅꯤꯡꯗꯣ ꯍꯟꯗꯣꯛꯄ ꯉꯝꯃꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁꯁꯦ ꯔꯤꯗꯤꯡꯁꯦ ꯇꯣꯏꯅꯈꯔ ꯑꯩꯈꯣꯏꯒꯤ KG1 KG2 ꯀ꯭ꯂꯥꯁ 1ꯗꯗꯤ ꯁꯨꯝ ꯌꯥꯎꯔꯕꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯗꯤ ꯀꯣꯏꯁꯟ ꯑꯟꯁꯥꯔꯁꯦ ꯌꯥꯎꯔꯦ ꯑꯗꯨꯅ ꯏꯪꯂꯤꯁ ꯔꯤꯗꯤꯡꯁꯦ ꯇꯣꯏꯅ ꯄꯥꯍꯟꯕꯤꯕ ꯏꯪꯂꯤꯁ ꯔꯤꯗꯤꯡꯁꯦ ꯅꯣꯡꯃꯒꯤ ꯆꯦꯞꯇꯔ ꯑꯃꯃꯝ ꯑꯅꯤ ꯇꯧꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯄꯦꯔꯦꯟꯁ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯔꯤꯚꯥꯏꯁ ꯇꯧꯍꯟꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯁꯦ ꯄꯥꯔꯒ ꯅꯣꯂꯦꯖ ꯂꯥꯛꯏꯑꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯌꯥꯡꯅ ꯃꯌꯦꯛ ꯆꯠꯀꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯆꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯈꯤꯇꯪ ꯆꯥꯎꯔꯛꯑꯒ ꯃꯥꯅ ꯑꯆꯧꯕ ꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯂꯨꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯏꯔꯛꯄ ꯃꯇꯝꯗ ꯐꯥꯕ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ KG1 KG2 ꯅꯁꯔꯤꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯅꯩꯅꯍꯧꯕ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯗ ꯏꯟꯗ꯭ꯔꯒꯁꯨ ꯃꯆꯥꯗ ꯇ꯭ꯌꯨꯁꯟ ꯊꯥꯕꯤꯅꯀꯣ ꯅꯨꯡꯇꯤꯒꯤ ꯋꯥꯔꯗ ꯇꯔꯥ ꯇꯧꯅ ꯏꯕꯤꯕꯀꯣ ꯅꯨꯡꯇꯤꯒꯤ ꯋꯥꯔꯗ ꯇꯔꯥ ꯇꯧꯔꯁꯦ ꯗꯦꯂꯤ ꯏꯕꯤꯕ ꯗꯦꯂꯤ ꯅ꯭ꯌꯨꯁ ꯅꯨꯡꯇꯤꯒꯤꯀꯣ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯔꯨꯇꯤꯟ ꯑꯃ ꯊꯝꯕꯤꯕ ꯋꯥꯔꯗ ꯑꯅꯤꯒꯤ ꯈꯪꯗꯦ ꯋꯥꯔꯗ ꯑꯍꯨꯝꯒꯤ ꯈꯪꯗꯦꯀꯣ ꯋꯥꯔꯗ ꯃꯔꯤꯒꯤꯁꯨ ꯂꯩ 4 ꯋꯥꯔꯗ 3 ꯋꯥꯔꯗ 2 ꯋꯥꯔꯗꯅꯀꯣ ꯑꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯅꯁꯔꯤ ꯇꯝꯈꯤꯗꯦ KG1 KG2 ꯇꯝꯈꯤ ꯅꯁꯔꯤꯁꯤꯅ ꯑꯩꯅ ꯌꯨꯝꯗ ꯐꯖꯅ ꯅꯩꯅꯕꯤꯔꯦ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 1 ꯀꯥꯔꯦꯕꯀꯣ ꯀ꯭ꯂꯥꯁ 1 ꯀꯥꯔꯒꯗꯤ ꯃꯥ ꯑꯣꯇꯣꯃꯦꯇꯤꯛ ꯃꯊꯟꯇ ꯁꯥꯖꯤꯜꯂ ꯄꯥꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯊꯟꯇꯅ ꯁꯨꯝ ꯔꯤꯗꯤꯡꯁꯨ ꯄꯥꯕ ꯉꯝꯃꯦ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯍꯦꯜꯞꯇꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁ ꯑꯣꯏꯕꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯃꯌꯦꯛ ꯆꯠꯅꯕꯁꯦ ꯍꯣꯠꯅꯈ꯭ꯔꯒꯗꯤ ꯀ꯭ꯂꯥꯁ ꯆꯥꯎꯔꯛꯑꯒꯗꯤꯀꯣ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯁꯨꯝ ꯁꯨꯝ ꯃꯥꯒ ꯂꯣꯏꯅꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯄꯥꯕ ꯉꯝꯃꯒꯗꯤ ꯁꯥꯖꯤꯜꯂꯒꯀꯣ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯐꯥꯍꯟꯕꯩ ꯃꯊꯧ ꯇꯥꯗꯦꯕꯀꯣ ꯃꯥꯅ ꯁꯨꯝ ꯄꯥꯔꯒ ꯑꯣꯇꯣꯃꯦꯇꯤꯛ ꯐꯥꯈꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯕꯨ ꯃꯌꯦꯛ ꯆꯜꯍꯟꯕ ꯆꯍꯤ 3ꯁꯤꯒ ꯃꯌꯦꯛ ꯁꯦꯡꯅ ꯆꯜꯍꯧꯕ ꯄꯥꯕ ꯉꯝꯕ ꯍꯣꯏ ꯋꯥꯔꯗ ꯑꯂꯨꯕꯕꯨꯗꯤ ꯈꯤꯇꯪ ꯆꯥꯎꯔꯒ ꯁꯨꯝ ꯍꯩꯔꯛꯀꯅꯤ ꯁꯥꯖꯜꯂ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯤ 2 ꯋꯥꯔꯗ 3 ꯋꯥꯔꯗ 4 ꯋꯥꯔꯗꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯁꯤꯁꯦ ꯃꯥꯅ ꯁꯥꯖꯟꯕ ꯈꯪꯈ꯭ꯔꯒꯗꯤ 4 ꯋꯥꯔꯗꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯠ ꯍꯥꯏꯔꯤꯁꯤꯒ ꯑꯩꯈꯣꯏꯅ ꯃꯦꯠꯇꯤꯡ ꯑꯅ ꯍꯥꯞꯄꯗꯤ ꯇꯤꯡꯗꯣ ꯃꯦꯠ ꯍꯥꯏꯔꯅꯤ ꯃꯦꯠꯁꯦ ꯃꯥ ꯈꯪꯉꯅꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯇꯤꯡꯗꯨꯒ TING ꯇꯤꯡ ꯄꯤꯁꯜꯂꯒꯗꯤ ꯃꯦꯠꯇꯤꯡ ꯑꯣꯏꯔꯦꯀꯣ ꯕꯦꯠꯇꯤꯡ ꯍꯥꯏꯔꯗꯤꯀꯣ TING ꯇꯤꯡ ꯍꯥꯏꯅ ꯁꯨꯝ ING ꯇꯤꯡ ꯍꯥꯏꯅ ꯕꯦꯠꯇꯤꯡ ꯍꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯔꯗꯁꯦ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯒꯗꯤ ꯍꯥꯏꯗꯤ ꯃꯥ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯁꯨꯝ ꯄꯥꯕ ꯉꯝꯃꯅꯤ ꯃꯌꯦꯛꯁꯨ ꯆꯠꯂꯅꯤ ꯍꯩꯔꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟꯁ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯁꯦ ꯍꯟꯖꯟꯅ ꯑꯩꯅ ꯍꯥꯏꯔꯦ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ 2 ꯋꯥꯔꯗ 3 ꯋꯥꯔꯗ 4 ꯋꯥꯔꯗꯁꯦ ꯐꯖꯅ ꯁ꯭ꯄꯦꯂꯤꯡ ꯏꯪꯂꯤꯁ ꯈꯪꯗꯦ ꯍꯤꯟꯗꯤ ꯈꯪꯗꯦ ꯍꯤꯟꯗꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯋꯥꯔꯗ ꯃꯌꯥꯝ ꯃꯆꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯡ ꯁꯦꯡꯅ ꯈꯪꯈ꯭ꯔꯒꯗꯤ ꯃꯥꯅ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯀ꯭ꯂꯥꯁ 1 2 ꯀꯥꯔꯛꯄꯗ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯛ ꯁꯨꯝ ꯄꯥꯕ ꯉꯝꯃꯅꯤ ꯃꯃꯥ ꯃꯄꯥ ꯁꯃꯣꯏ ꯆꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯗꯁꯨ ꯂꯩ ꯃꯌꯦꯛ ꯈꯔꯗꯤ ꯑꯉꯥꯡꯗ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯑꯁꯥꯡꯕ ꯏꯔꯤꯕ ꯌꯦꯡꯉꯨꯁꯦ ꯑꯉꯥꯡ ꯄꯤꯁꯛ
question answer class 1 ꯀꯥꯔꯤꯕ ꯑꯉꯥꯡꯗ ꯁꯨꯃꯥꯏꯅ question answer ꯏꯊꯕꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯕ ꯉꯝꯖꯔꯕꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯔꯒ ꯁꯨꯝ ꯏꯔꯦ ꯑꯣꯖꯥꯅꯁꯨ ꯆꯦꯛ ꯍꯣꯏ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯂꯠꯄ ꯍꯥꯏꯗꯤ ꯀꯥꯎꯕ ꯂꯩꯗꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯗꯣ ꯌꯥꯡꯅ ꯃꯌꯦꯛ ꯆꯜꯍꯟꯒꯦ ꯍꯥꯏꯗꯤ 2 ꯋꯥꯔꯗ 4 ꯋꯥꯔꯗ 3 ꯋꯥꯔꯗꯁꯦ ꯌꯥꯝꯅ ꯅꯩꯅꯕꯤꯕꯀꯣ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯛꯂꯛꯄ ꯈꯪꯗꯦ ꯌꯨꯝꯗ ꯇꯥꯛꯄ ꯈꯪꯗꯦꯀꯣ ꯌꯥꯝꯅ ꯅꯤꯇꯤꯒꯤ ꯏꯍꯟꯕꯤꯕ ꯑꯃꯁꯨꯕꯗꯅ ꯑꯅꯤꯁꯨꯕꯗꯅ ꯔꯤꯗꯤꯡꯁꯦ ꯇꯣꯏꯅ ꯄꯥꯍꯟꯕ ꯁꯥꯖꯜꯂ ꯑꯗꯨꯒꯗꯤ ꯃꯥ ꯁꯨꯝ ꯃꯇꯣꯟꯗ ꯑꯗꯨꯝ ꯄꯥꯕ ꯍꯣꯏ ꯄꯨꯝꯅꯃꯛꯁꯨ ꯄꯥꯕ ꯍꯩ ꯉꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯄꯥꯕ ꯍꯩꯇ꯭ꯔꯒ ꯋꯥꯔꯗꯇꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯁꯤ ꯋꯥꯔꯗꯁꯦ ꯃꯥꯅꯀꯣ ꯕꯦꯜ ꯂꯥꯏꯟꯅ ꯈꯪꯗ꯭ꯔꯒꯗꯤꯀꯣ ꯕꯦꯜ ꯂꯥꯏꯟꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯥ ꯍꯣꯔꯦꯟ ꯁꯥꯖꯟꯕꯗꯣ ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯥ ꯈꯪꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯁꯥꯖꯟꯒꯅꯣ ꯕꯦꯜ ꯍꯥꯏꯔꯒꯅꯤꯀꯣ ꯕꯦꯜꯂꯤꯡ ꯍꯥꯏꯅ ꯍꯥꯞꯄꯁꯨ ꯏꯪꯗꯣ ꯍꯥꯞꯄꯒ ꯃꯥꯅ ꯕꯦꯜ ꯈꯪꯉꯕꯅꯤꯅ INGꯗꯣ ꯈꯪꯉꯕꯅꯤ ꯕꯦꯜꯂꯤꯡ ꯍꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯥꯔꯅꯤꯀꯣ ꯔꯤꯡ ꯍꯥꯏꯅ ꯈꯪꯉꯒꯗꯤ ꯔꯤꯡ ꯍꯥꯏꯅ ꯄꯥꯔꯅꯤ ꯔꯤꯡꯁꯤꯒ ꯀꯔꯤꯒꯨꯝꯕ ꯔꯤꯡ 2 ꯍꯥꯏꯅ TWO 2ꯁꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯏꯂꯥꯏ ꯂꯥꯏꯅ ꯁꯥꯖꯟꯕ ꯉꯝꯃꯦ ꯃꯁꯥꯅ ꯏꯁꯄꯦꯂꯤꯡꯁꯨ ꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ 10ꯔꯛ ꯄꯥꯕꯕꯨꯗꯤ ꯑꯃꯨꯛꯇꯪ ꯏꯕꯅ ꯈꯪꯕ ꯍꯦꯜꯂꯦꯅꯀꯣ ꯌꯥꯝꯅ ꯏꯍꯜꯂꯒꯗꯤ ꯃꯀꯣꯛꯇꯁꯨ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯁꯨ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏ ꯏꯕꯗꯣ ꯋꯥꯈꯜ ꯇꯧꯔꯤ ꯑꯗꯨꯒ ꯃꯥ ꯌꯥꯡꯅꯁꯨ ꯀꯩ ꯈꯨꯠꯁꯨ ꯌꯥꯡꯕ ꯌꯥꯝꯅ ꯏꯍꯟꯕ ꯑꯉꯥꯡꯁꯤꯗꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯝꯇꯪ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯣ ꯑꯉꯥꯡꯗ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯔꯤꯁꯦ ꯑꯁꯤꯁꯦ ꯋꯥꯔꯗꯁꯦ ꯃꯥꯅ ꯉꯁꯥꯏꯅ ꯄꯥꯈꯤꯕꯗꯣꯀꯣ ꯌꯨꯁ ꯐꯣꯔ ꯗ ꯅꯦꯝꯁ ꯗ ꯋꯥꯔꯗꯁꯦ ꯃꯥꯅ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤꯅ ꯃꯥꯅ ꯀꯣꯏꯁꯟ ꯑꯟꯁꯔꯁꯦ ꯐꯥꯕꯗ ꯏꯂꯥꯏ ꯂꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯝꯇꯪ ꯍꯥꯏꯖꯔꯝꯃꯤ ꯃꯌꯥꯝꯅꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯦꯛꯁ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ